ꯉꯥꯟꯊꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯃꯌꯨꯝ ꯁꯥꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯉꯥꯟꯊꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯌꯨꯒ ꯊꯛꯂꯤ ꯖꯥꯠꯂꯥ? ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯕꯅꯤꯗ ꯃꯥꯕꯣ꯫ ꯊꯣꯏꯕꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯁꯝꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯅꯥ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯉꯩ ꯉꯥꯟꯊꯣꯏ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯒ ꯃꯈꯨꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯂꯦꯡꯕꯥꯜ ꯑꯅꯤꯗ ꯊꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯉꯥꯟꯊꯣꯏ ꯃꯥꯅ ꯂꯩꯔꯝꯕ ꯄꯣꯁꯇꯨ ꯈꯔ ꯍꯣꯡꯂꯒ ꯊꯣꯏꯕꯤꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯗ꯭ꯔꯋꯔ ꯑꯗꯨꯗ ꯉꯥꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯁꯨ ꯁꯅꯥ ꯂꯤꯛ ꯑꯆꯧꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯝꯗꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯏ꯫ ꯉꯥꯟꯊꯣꯏꯗꯤ ꯃꯆꯤꯒ ꯂꯦꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯀꯩꯁꯨꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯉꯥꯟꯊꯣꯏꯅ ꯃꯈꯨꯠꯇꯨ ꯇꯥ ꯐꯥꯔꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯈꯪ ꯈꯪꯕꯒ ꯉꯛꯄꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯊꯕꯥꯛꯇ ꯉꯥꯛꯂꯒ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯇꯞ ꯅꯞꯅꯒꯦ ꯇꯧꯅ ꯂꯩ꯫ ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯄꯒ ꯏꯀꯥꯏꯕꯒ ꯄꯥꯁꯤꯟꯅꯈꯤꯗꯨꯅ ꯃꯤꯍꯨꯜꯗꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯆꯣꯡꯂꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯔꯣꯝꯗ ꯇꯥꯁꯤꯜꯂꯛꯂꯤꯕ ꯁꯝꯂꯥꯡ ꯈꯔꯗꯨ ꯉꯥꯟꯊꯣꯏꯅ ꯅꯥꯞꯄꯗ ꯌꯦꯞꯁꯤꯟꯒꯦ ꯇꯧꯏ꯫ ꯈꯔ ꯀꯣꯝꯊꯣꯛꯂꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯈ꯭ꯔꯦ꯫ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ, ꯀꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯏꯗꯨꯕꯣ? ꯁꯅꯥ ꯂꯤꯛꯁꯤꯡꯁꯦ ꯊꯝꯂꯨꯒꯦ ꯇꯧꯕꯅꯦ꯫ ꯑꯩ ꯂꯩꯁꯦ ꯎꯗ꯭ꯔꯣꯅ? ꯎꯏꯌꯦ꯫ ꯑꯗꯨꯒ ꯀꯩꯒꯤ? ꯀꯩꯕꯣ? ꯀꯩꯁꯨꯝꯇ ꯍꯥꯏꯗꯕꯤ ꯆꯠꯀꯦ ꯇꯧꯔꯤꯗꯨꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯤꯀꯤ ꯇꯤꯀꯤ ꯑꯁꯨꯌꯥꯝ ꯍꯣꯠꯂꯤꯁꯤꯕꯣ? ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯌꯦꯡꯈꯠꯂꯛꯏ꯫ ꯉꯥꯟꯊꯣꯏꯅ, ꯑꯌꯣ, ꯑꯗꯨꯏ ꯃꯤꯠꯌꯦꯡꯗꯨꯅꯦ ꯑꯩꯅꯅꯦ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯒꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯕꯤ ꯀꯩꯁꯨꯝꯇ ꯈꯨꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯅꯪꯒꯤ? ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯒꯦꯔꯥ? ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯅ꯫ ꯌꯥꯝ ꯋꯥꯔꯦ ꯈꯨꯂꯦꯞꯁꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯦꯠꯁꯤꯜꯂ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯌꯥꯝ ꯅꯥꯔꯤꯕꯖꯥꯠꯅꯤꯀꯣ, ꯈꯥꯡꯉꯣ ꯅꯪꯁꯨ꯫ ꯈꯥꯡꯂꯤꯕꯅꯦ ꯑꯩꯁꯨ꯫ ꯑꯗꯣ ꯑꯝꯇ ꯈꯤꯇ ꯊꯥꯗꯣꯛꯄꯤꯌꯣꯕ꯫ ꯉꯥꯟꯊꯣꯏꯁꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯥꯒꯤ ꯄꯣꯁꯇꯨ ꯍꯣꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯕꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯁꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯉꯥꯟꯊꯣꯏꯗ ꯂꯥꯏꯕꯛ 3ꯂꯛ ꯀꯠꯂꯤ꯫ ꯑꯗꯨꯅ ꯀꯩ ꯍꯥꯏꯕ? ꯑꯩꯅ ꯈꯣꯡꯅ ꯁꯣꯛꯄꯩꯅꯦ꯫ ꯏꯊꯛ ꯊꯣꯡꯕꯗ ꯈꯣꯡꯅ ꯁꯣꯛꯄ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯗꯤ, ꯑꯗꯨꯏꯅꯦ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯀꯩꯕꯣ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯑꯩꯁꯦ ꯁꯨꯝ ꯉꯥꯎꯗꯧꯔꯦ꯫ ꯑꯁ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯁꯨꯝ ꯉꯥꯡꯉꯦ꯫ ꯄꯨꯡ ꯊꯦꯡꯂꯦꯕ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩꯁꯨꯅꯦ ꯐꯝ ꯁꯦꯝꯂꯒꯦꯕ꯫ ꯊꯣꯏ, ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ꯫ ꯈꯪꯍꯧꯗꯅ ꯊꯦꯡꯅꯈꯤꯕꯅꯦ꯫ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯕꯗꯨ ꯇꯧꯒꯅꯨ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯛꯈꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯌꯥꯏꯊꯛꯀꯤ ꯀꯣꯡꯒꯣꯜꯒꯨꯝ ꯃꯂꯪ ꯁꯥꯍꯨꯝ ꯂꯥꯛꯄꯗ ꯃꯥꯡꯈ꯭ꯔꯒꯗꯕꯤ ꯑꯩꯕꯨ ꯃꯥꯡꯍꯟꯗꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯄꯨꯕꯤꯔꯛꯄꯅꯦ꯫ ꯋꯥꯔꯧꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯖꯗꯤꯌꯦ꯫ ꯈꯨꯁꯦꯝꯒꯤ ꯐꯖꯕꯅ ꯊꯟꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯆꯠꯆꯕꯤ ꯂꯩꯔꯥꯡꯒꯤ ꯆꯠꯅꯐꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯖꯕꯅꯦ꯫ ꯈꯨꯁꯦꯝꯒꯤ ꯑꯣꯏꯕ ꯐꯖꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯗꯤ ꯂꯩꯅꯝ ꯆꯦꯟꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯀꯤ ꯑꯣꯏꯕꯅꯦ꯫ ꯑꯗꯨꯕꯨ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯆꯠꯆꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯗꯤ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯌꯧꯕꯅꯦ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯒꯨꯝ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯟꯕꯤꯌꯨ꯫ ꯀꯣꯔꯧꯒꯤ ꯃꯉꯥꯜꯇꯕꯨ ꯉꯥꯎꯖꯕꯤ ꯂꯩꯔꯥꯡ ꯅꯨꯃꯤꯠ ꯂꯩꯒꯨꯝ ꯅꯇꯨꯡ ꯏꯟꯖꯒꯦ꯫
ꯊꯣꯏꯕꯤꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩ ꯊꯣꯏꯕꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯝ ꯃꯪꯂꯒ ꯂꯩ꯫ ꯊꯣꯏꯕꯤꯅ ꯐꯝꯗꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯒ ꯀꯧꯔꯛꯏ꯫ ꯑꯗꯨꯗ ꯉꯥꯟꯊꯣꯏꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯐꯃꯨꯡ ꯃꯄꯥꯜꯗꯨꯗ ꯐꯝꯂꯒ "ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯕꯣ? ꯀꯩ ꯍꯥꯏꯅꯣꯕ?" "ꯑꯩꯁꯨ ꯈꯪꯗꯦ." "ꯑꯁ ꯂꯣꯏꯔꯦꯍꯦ! ꯐꯔꯦꯁꯦ ꯁꯤ ꯋꯥꯁꯤ ꯇꯣꯛꯑꯁꯦ꯫ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯅꯪ ꯁꯣꯏꯗꯅꯅꯦ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯌꯥꯎꯍꯟꯅꯤꯡꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ." "ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯉꯥꯟꯊꯣꯏꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯍꯤꯞꯊꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯦ꯫ ꯉꯥꯟꯊꯣꯏꯅ "ꯑꯗꯨꯃꯥꯏ ꯀꯞꯀꯅꯨꯁꯦ, ꯅꯣꯡꯃ ꯆꯠꯂꯨꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯝꯈꯤꯅꯤꯕ, ꯑꯗꯨꯅ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯣꯏꯒꯤ ꯑꯁꯥꯎꯕꯗ ꯈꯔ ꯍꯟꯊꯔꯒ ꯆꯠꯁꯦ." ꯊꯣꯏꯕꯤ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯁꯥꯒꯟ パイꯗꯨꯅ ꯃꯉꯣꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯣꯏ ꯊꯪꯕ ꯑꯗꯨꯗ ꯃꯣꯟ ꯈꯥꯡꯍꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ꯫ "ꯇꯨꯝꯊꯣꯛꯑꯁꯦ, ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ꯫ ꯄꯥꯕꯨꯡꯈꯣꯏ ꯏꯃꯥꯈꯣꯏꯒꯅꯦ ꯁꯣꯏꯗꯅ ꯎꯅꯍꯟꯒꯅꯤ." ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯀꯩꯁꯨꯝꯇ ꯍꯥꯏꯗ꯭ꯔꯦ, ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯀꯩꯒꯤ ꯂꯥꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯍꯥꯟꯅꯒꯨꯝ ꯆꯠꯄ ꯍꯧꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯈꯤ, ꯑꯗꯨꯒ ꯁꯅꯥꯊꯣꯏꯁꯨ ꯀꯣꯂꯦꯖ ꯆꯠꯈꯤ꯫ ꯌꯨꯝꯗ ꯊꯣꯏꯕꯤꯒ ꯂꯩꯃꯒꯇꯅꯤ ꯂꯩꯍꯧꯔꯤꯕ꯫ ꯂꯩꯃꯅ "ꯕꯦꯝꯃ, ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯁꯤꯗ ꯑꯝꯇ ꯂꯥꯎ." "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ?" "ꯏꯃꯥ, ꯏꯃꯥꯒ ꯇꯥꯃꯣꯒꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔꯁꯨ ꯁꯨꯗꯣꯛꯄꯅꯦ꯫ ꯂꯣꯏꯔꯦ, ꯀꯩ ꯇꯧꯖꯔꯧꯒꯦ?" "ꯌꯥꯔꯦ ꯌꯥꯔꯦ, ꯉꯁꯥꯏꯗꯒꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ, ꯋꯥꯔꯝꯒꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯣ ꯂꯥꯎ, ꯁꯤꯗ ꯐꯝꯃꯨꯁꯦ, ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ." ꯊꯣꯏꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯖꯩ꯫ ꯂꯩꯃꯅ "ꯍꯩꯃꯥ, ꯅꯁꯝꯗꯨꯁꯨ ꯆꯣꯠꯂꯤꯔꯣ ꯇꯧꯔꯤꯗꯨꯕꯣ? ꯄꯨꯟꯁꯤꯜꯂꯒꯁꯨ ꯊꯝꯃꯦ ꯇꯧꯔꯤꯗꯣ꯫ ꯅꯀꯣꯛꯇꯨ ꯆꯤꯛꯄ ꯇꯥꯔꯦꯅꯦ, ꯊꯥꯗꯣꯛꯂꯒ ꯀꯪꯍꯜꯂꯨꯅꯦ." "ꯍꯣꯏ, ꯊꯥꯗꯣꯛꯂꯗꯣꯏꯅꯦ ꯏꯃꯥ. ꯉꯁꯥꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯄꯨꯟꯁꯤꯟꯕꯅꯦ." "ꯍꯩ, ꯅꯆꯟꯅꯨꯄꯤꯒꯤ ꯀꯥꯗꯅꯦ ꯅꯣꯏꯒꯤ ꯁꯝ ꯀꯪꯍꯟꯅꯕꯗꯣ ꯂꯩꯕꯅꯤ, ꯂꯧꯔꯨꯆꯣ꯫ ꯑꯗꯨꯒꯅꯦ ꯁꯝꯆꯦꯠ ꯑꯃꯒ ꯄꯣꯔꯛꯎ." "ꯌꯥꯔꯅꯤꯗ ꯏꯃꯥ, ꯑꯗꯨꯝ ꯀꯪꯖꯈꯤꯅꯤ." "ꯆꯠꯂꯨ ꯆꯠꯂꯨ, ꯑꯗꯨ ꯍꯥꯟꯅ ꯂꯧꯔꯨꯆꯣ, ꯅꯀꯣꯛꯇꯨ ꯆꯤꯛꯄ ꯇꯥꯔꯦꯅꯦ." ꯊꯣꯏꯕꯤꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯂꯧꯔꯨꯔꯦ꯫ ꯊꯣꯏꯕꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯐꯝꯊꯔꯒ ꯃꯅꯦꯝꯅ ꯃꯁꯝ ꯍꯥꯠꯄꯤꯔꯤ, ꯑꯗꯨꯒ ꯗ꯭ꯔꯥꯏꯌꯔꯁꯨ ꯇꯧꯕꯤꯔꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯇꯧꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕꯅꯤ꯫ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯎꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯐꯠ-ꯐꯠ ꯇꯩꯊꯣꯛꯏ꯫ ꯂꯩꯃ ꯋꯥꯔꯤ ꯍꯧꯔꯛꯏ꯫ "ꯕꯦꯝꯃ, ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯍꯧꯒꯦ?" "ꯏꯃꯥ, ꯑꯩ 12ꯇꯤ ꯂꯣꯏꯔꯦ, ꯑꯗꯣ BA ꯁꯨ ꯇꯝꯕ ꯍꯧꯖꯔꯝꯂꯕꯅꯦ, ꯑꯗꯨꯒ ꯐꯔꯛ ꯇꯥꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ." "ꯏꯁ, ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯏꯆꯥꯕꯨ ꯃꯈꯥ ꯇꯝꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯇꯝꯊꯣꯛꯄꯅ ꯐꯅꯤ ꯈꯜꯂꯤꯅꯦ." "ꯏꯃꯥ, ꯑꯩ ꯇꯝꯂꯔꯣꯏꯒꯦꯗ, ꯅꯆꯟꯅꯨꯄꯤꯒ ꯄꯨꯟꯅ ꯇꯝꯃꯣ." "ꯏꯃꯥ, ꯅꯨꯡꯉꯥꯏꯔꯔꯣꯏꯗ, ꯑꯩ ꯇꯝꯊꯔꯔꯣꯏꯒꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯉꯥꯛꯀꯤ ꯋꯥ ꯅꯠꯇꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯅꯅꯦ ꯏꯁꯥꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦ, ꯑꯗꯨꯅ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯅꯣꯏꯕꯨꯅꯦ ꯃꯐꯝ ꯑꯃꯃꯝꯗꯤ ꯈꯪꯍꯧꯕ ꯄꯥꯝꯃꯤ꯫ ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯈꯔꯁꯦ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯅꯊꯛꯇ ꯂꯣꯏꯅ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯦ." "ꯏꯃꯥꯕꯨ ꯀꯅꯥꯅ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯅꯣ? ꯀꯩꯁꯨ ꯑꯍꯜ ꯑꯣꯏꯗꯦꯗ." "ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯏꯃꯥ ꯍꯣꯏꯗꯤ ꯄꯨꯟꯁꯤꯁꯦ ꯇꯪꯈꯥꯏ ꯍꯦꯜꯂꯛꯂꯕꯅꯤ, ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯅꯈꯣꯏꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯄꯥꯅꯤ, ꯏꯃꯥꯇꯅꯅꯦ ꯅꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯣꯠꯅꯔꯛꯂꯤꯕꯅꯤꯅꯦ꯫ ꯏꯃꯥ,
Tamodi imagi mateng pangdabro? Pangbudi pangida masu aduda imanane masu machalsu mahi mapung phana tamhange khandunane tawbani amadi makoibune imana sausin senabani masana masagi tungi lambi yasasanu haidana thadokbani nang tamodine college ki karigi oja oiningba mali aduga nachan nupidi karino parikya asoba ama thage suhai imadi phasana khangde imana kalingaidane nakhoi pumnamak matik chanane nasana naromdom lepsaba ngamba mi mamamdi ohening madu oina buhana badane achangba khudingmak imagi daitani ne thoibi manemgi warido dominna tai haujiktine nangsu angang yam oiri aduna ne hore ne ibungo dasu imana haige nasalga punane makha tamthananaba aduga kadai de kari lei haibado sinara dauni hoi ma ai tamoga su tanage hoi imana su hainida aduga ne nangi tamogi thabak asisune loiga daurabani chahi phadrabani tha ahum gumba leiraga tha ama chatpasu yawi tangkhai tang chatpasu yawi hapta ama tang chatpasu yawi oh thoibi oh haiba wahai asina tana atopa amata makha tarakte manadi haidro haidri ma nasamna marol ama yamliba manamna tariba hajakhre onthokna kakthak thatpa ga yaponte ko hoi ka oyi ma si oiradi kangledana se ngehak tangda phatra se ima bindi lon bige leimana mamaugi masam dubu phajana bindi lon bire aduga kadai punabadi thoibisu ribala mapi tanja aduda sana thoisu halae sana thoina is medium tawiko yadeko thoibi nokfet tamak tawi leimana aikhoi charang na bilae nang hekla adene charang na bahawra dawni na pinarol ka tu hongdo sana thoi mama na haidu tadabi atopa amoy na hairi ima nang se phatti phata bazani leimana aina kaidawrage ne sana thoina kaitawdane aina ai gari amta leibiyo haise kyam kuirage ba leiriba asi thaudana talicho asigi nangi luhongbada hablakpase pamde anawba leibiyo haibane asuk faribasibu kaidawrage ba ima asidi ahal oire thawbus nungaitri aduga aingonda su chawba yele anawba ayangba ma leibiyo haibane ai khangdi ko nabunga ngangno imana tamoga ngangno na inthokpa tamona mo imaga haino khange no lena amta phata bangak tani hai chalo taningdi ko wayam cheli asi hairaga sana thoibida mu onsilai aduga inama aikhoi gentin dagena aina inama bizage haidana singju leire charawalo silao thoibina nangna phido hongdo ai chai sing sembiramage hoi adudi ai phi honglukige asi hairaga makhoi ni changminakre chamin thakminaraba matung sandia ya changlakpa adwaida thoibina wairam tasinge haiduna makhoigi kada changlakpada nganthoi sofa duda ngatharaga mamit usilaga phamduna leirami room gi light tusu thande thoibi madu ubada room gi light khara mambadu thangatli aduga tapna nganthoigi manakta changsilaga makhutta pairamba che adu tapna satoi aduga table duda thamkhre aduga amo furit ki kudam adu ama ani lauthokpigena tapna lauthoi makhol thokini amadi pothari badu kaikini haibagum yam tapna lauthoi nganthoi mamit tapna pangthorai thoibina yengkhalakpada nganthoi yengduna leirambaduda khangpre khangduna masadu maning khara halli aduga mamaidu koirei leiduna second khara leiramlaga hogatuna chatke tawi nganthoi makhutu ta pharaga kaidana wai tasinge tawbane siloidriside kaiba nganthoi su wa ngangdabi kudam se haibagum mangak tu haifet non tharaga kudam duda ingi tawi thoibi kemta khumlakte nganthoi na chingchinduna manakta famhali aduga
ꯅꯁꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯨꯗꯅ. ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯝꯂꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯜꯂꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯉꯁꯥꯏꯈꯩ ꯀꯥꯏ ꯂꯩꯔꯨꯒꯦ ꯅꯪꯕꯣ? ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯨꯕꯅꯦ꯫ ꯑꯗꯣ ꯆꯥ ꯁꯦꯝꯂꯛꯎꯔꯥ? ꯊꯣꯏꯕꯤ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯉꯥꯟꯊꯣꯏꯅ ꯐꯥꯏ꯫ ꯀꯩ ꯍꯥꯏꯒꯦ? ꯑꯁꯤꯗꯤ ꯑꯁ ꯅꯊꯣꯝꯗ ꯇꯧꯖꯔꯣ, ꯑꯩ ꯊꯦꯡꯈ꯭ꯔꯦꯕ, ꯃꯝꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯒ ꯁꯅꯥꯊꯣꯏꯒ ꯆꯥꯛꯈꯨꯝꯗ ꯂꯩ꯫ ꯑꯗꯨꯒ ꯉꯥꯟꯊꯣꯏꯒ ꯂꯩꯃꯒꯅ ꯇꯤꯚꯤ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯩꯃꯅ, ꯏꯕꯨꯡꯉꯣ, ꯏꯕꯦꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯍꯟꯁꯤꯅꯦꯍꯦ꯫ ꯉꯥꯟꯊꯣꯏꯅ, ꯀꯩꯅꯣ ꯏꯃꯥ, ꯑꯩꯈꯣꯏ ꯑꯕꯦꯝꯕꯨ ꯀ꯭ꯂꯥꯁ ꯆꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯗꯤ ꯑꯕꯦꯝꯒꯤ ꯅꯠꯇꯦꯅꯦ, ꯊꯣꯏꯕꯤꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯥꯏꯗꯤ? ꯀꯩꯅꯣꯅꯦꯍꯦ, ꯅꯣꯏꯕꯨ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅꯗ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏ ꯍꯪꯕꯗꯗꯤ 12 ꯂꯣꯏꯔꯦ, ꯑꯗꯨꯒ ꯕꯦꯁꯨ ꯇꯝꯂꯝꯂꯒ ꯂꯣꯏꯗꯅ ꯇꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯦꯅ. ꯍꯩꯃꯥ, ꯃꯁꯥꯅꯗꯤ ꯀꯃꯥꯏꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯒꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯅꯦ? ꯑꯩꯈꯣꯏꯅ ꯍꯪꯗꯧꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯍꯥꯟꯅ ꯀꯔꯤ ꯇꯧꯔꯛꯏ, ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯣ? ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯥꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯈꯠꯂꯛꯄꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ. ꯃꯁꯥꯅꯕꯨ ꯄꯥꯝꯂꯗꯤ ꯇꯝꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯅꯠꯇꯦ, ꯑꯕꯦꯝꯒ ꯄꯨꯟꯅ ꯇꯝꯕꯗꯨ ꯌꯥꯅꯕꯅꯦ꯫ ꯅꯪꯅ ꯍꯌꯦꯡ ꯃꯛꯁꯤꯜꯂꯨ, ꯀꯣꯂꯦꯖꯇ ꯆꯠꯂꯒꯅꯦ ꯌꯥꯅꯕ ꯉꯥꯡꯅꯧ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯌꯦꯡꯂꯒꯦ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯣꯏꯕꯤꯗꯨ ꯃꯥꯅ ꯉꯁꯥꯏ ꯁꯨꯕ ꯐꯤꯁꯤꯡ ꯑꯗꯨ ꯏꯁꯇ꯭ꯔꯤ ꯇꯛꯂꯒ ꯂꯩ꯫ ꯉꯥꯟꯊꯣꯏ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯦꯞꯇꯣꯞ ꯍꯥꯡꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯉꯥꯟꯊꯣꯏ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯊꯣꯏꯕꯤ ꯑꯃꯨꯛꯀ ꯍꯟꯅ, ꯇꯥꯕ꯭ꯔꯣ? ꯍꯟꯗꯛꯁꯨ ꯉꯥꯟꯊꯣꯏ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯊꯣꯏꯕꯤ ꯃꯤꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯌꯦꯠꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯉꯥꯟꯊꯣꯏꯅ, ꯉꯥꯏꯈꯣ꯫ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗꯕꯨ ꯀꯩꯅꯣꯕ ꯅꯪꯅ ꯍꯪꯂꯤꯗꯣ? ꯑꯗꯨꯝ ꯍꯥꯏꯌꯣ, ꯇꯥꯏꯌꯦ ꯑꯩꯁꯨ꯫ ꯊꯣꯏꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯅꯗꯤ ꯀꯩꯁꯨꯝ ꯈꯨꯝꯂꯛꯇ꯭ꯔꯒ ꯉꯥꯟꯊꯣꯏꯁꯨ ꯇꯥꯔ ꯃꯥꯜꯂꯦ, ꯅꯣꯛꯇꯨꯅ, ꯈꯨꯝꯗ꯭ꯔꯁꯨ ꯇꯥꯏ, ꯅꯪꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ꯫ ꯂꯥꯛꯎꯁꯦ, ꯀꯩꯅꯣ ꯍꯥꯏꯔꯣ. ꯅꯪꯅ ꯁꯨꯝ ꯏꯀꯣꯏ ꯀꯣꯏꯕꯗꯨꯗ ꯑꯩꯅ ꯂꯛꯅꯕꯅꯦꯕ, ꯍꯥꯏꯔꯛꯑꯣ꯫ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯆꯤꯟꯗꯦꯗ, ꯍꯥꯏꯔꯛꯑꯣꯕ꯫ ꯂꯣꯏꯔꯕꯣ? ꯁꯨꯝ ꯀꯩꯅꯣꯝ ꯌꯦꯡꯂꯝꯕꯅꯦ, ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯕ꯫ ꯑꯩꯈꯣꯏ ꯑꯕꯦꯝꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯡꯇꯤꯒꯤ ꯑꯣꯇꯣꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯑꯃꯗꯤ ꯂꯩꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯩꯅ ꯂꯩꯗꯧꯁꯨ ꯅꯠꯇꯅ ꯑꯗꯨꯗꯤ ꯏꯃꯥꯅ ꯂꯩꯗꯧꯅꯤ꯫ ꯑꯗꯣ ꯏꯃꯥꯗ ꯍꯥꯏꯕꯤꯌꯨ꯫ ꯒꯥꯔꯤꯗ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯒꯥꯔꯤ ꯈꯨꯊꯧꯁꯤꯗ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯄꯗꯨꯅ ꯀꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ꯫ ꯁꯣꯛꯄꯨ ꯁꯣꯛꯎ ꯍꯥꯏꯗꯤ ꯑꯣꯇꯣꯗ ꯆꯠꯂꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯏꯅꯦ, ꯃꯥꯒꯤ ꯀꯣꯂꯦꯖ ꯆꯠꯄ ꯍꯥꯏꯔꯒ ꯏꯃꯥꯅ ꯅꯪꯒ ꯑꯕꯦꯝꯒ ꯄꯨꯟꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯥꯏꯅꯦ꯫ ꯑꯩꯗꯤ ꯇꯝꯗ꯭ꯔꯁꯨ ꯌꯥꯏꯗ, ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ, ꯅꯪꯅꯁꯨ ꯍꯥꯏꯗꯦ, ꯑꯩꯅꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯗꯤ ꯑꯩꯅ ꯑꯣꯏꯅ ꯏꯃꯥꯗ ꯍꯧꯗꯣꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗꯨꯅ ꯀꯃꯥꯏ ꯂꯧꯒꯅꯤ? ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯇꯣꯛꯑꯁꯤꯗ, ꯑꯩ ꯇꯝꯂꯔꯣꯏꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯁꯦ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯃꯥꯂꯦꯝꯕꯨ ꯍꯥꯟꯅ ꯊꯥꯔꯒ ꯇꯞꯅ ꯍꯪꯍꯜꯂꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯏꯀꯥꯏꯗ, ꯇꯝꯂꯔꯣꯏꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯣꯏꯅ ꯇꯝꯅꯔꯕꯅꯤ, ꯑꯁꯨꯛ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯀꯩꯗꯧꯏ ꯍꯥꯏꯅꯣ? ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯃꯩꯁꯥ ꯂꯥꯡꯅꯒꯗꯕ ꯊꯕꯛ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯑꯁ, ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯦꯅ꯫ ꯑꯗꯣ ꯑꯕꯦꯝꯒ ꯄꯨꯟꯅ ꯇꯝꯃꯣ, ꯀ꯭ꯂꯥꯁꯄꯨꯗꯤ ꯃꯥꯅ ꯑꯃ ꯍꯦꯜꯂꯅꯤ꯫ ꯑꯩꯅ ꯆꯠꯄꯗ ꯊꯤꯜꯂꯝꯃꯒ ꯍꯜꯂꯛꯄꯗꯁꯨ ꯄꯨꯟꯅ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ꯫ ꯅꯪꯗ ꯒ꯭ꯌꯥꯟ ꯇꯥꯎ, ꯋꯥ ꯂꯣꯏꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ, ꯑꯩꯅ ꯊꯥꯖꯩ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯣꯞꯅꯕ ꯇꯧꯔꯣꯏ ꯍꯥꯏꯕ꯫
ꯑꯩꯒꯤ ꯀꯔꯝꯕ ꯏꯇꯧꯗ ꯑꯩꯕꯨ ꯑꯗꯨꯛ ꯊꯥꯖꯔꯤꯕꯅꯣ? ꯈꯪꯗꯦ ꯑꯩꯁꯨ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯑꯁꯦꯡꯕꯒꯤ? ꯀꯩꯒꯨꯝꯕ ꯊꯥꯖꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯔꯛꯂꯕꯗꯤ? ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯉꯝꯅꯕ ꯊꯦꯡꯅꯒꯅꯤ꯫ ꯏꯁꯥꯅ ꯌꯥꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯕꯗꯤ? ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯣꯏ ꯅꯉꯣꯟꯗ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯟꯗꯕ ꯑꯣꯏꯔꯗꯤ? ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯃꯥꯟꯕ꯭ꯔꯅꯦ? ꯃꯥꯟꯗꯦ꯫ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯣꯞꯅꯕ ꯇꯧꯔꯣꯏꯌꯦ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ, ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏꯗ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝ ꯆꯥꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯍꯥꯏꯗꯣꯛꯇꯕꯤ ꯄꯥꯝꯂꯁꯨ ꯄꯥꯝꯗꯕ ꯁꯥꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯗꯣ ꯅꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯤ ꯀꯥꯏꯗ ꯊꯝꯃꯝꯒꯦ? ꯀꯃꯥꯏꯅ ꯂꯧꯒꯅꯤ? ꯕꯕꯥꯅ ꯂꯣꯏꯅ ꯄꯥꯏꯕꯅꯦ, ꯕꯕꯥꯗ ꯍꯪꯂꯗꯤ ꯈꯪꯒꯅꯤ꯫ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯅꯕ ꯇꯧꯒꯦ, ꯃꯥꯂꯦꯝꯒ ꯄꯨꯟꯅ꯫ ꯑꯁ, ꯂꯝ ꯈꯨꯂꯥꯞꯁꯤꯒ ꯑꯌꯨꯛ ꯉꯟꯅ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯥꯂꯦꯝꯒ ꯎꯅꯔꯒꯦ, ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯒꯥꯔꯤ ꯑꯆꯧꯕꯗ ꯆꯠꯄꯅꯤꯅ ꯌꯥꯅꯤꯗ, ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯂꯁꯨ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ, ꯕꯕꯥ ꯍꯣꯏꯗ ꯀꯩꯀꯩ ꯍꯥꯏꯔꯝꯃꯨꯒꯦ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯍꯌꯦꯡ ꯇꯥꯃꯣ ꯍꯣꯏꯅ ꯑꯥꯗ ꯌꯧꯔꯒ ꯌꯨꯝꯗꯥꯁꯤꯒ ꯉꯥꯟꯊꯣꯏꯅ ꯐꯠꯊꯠꯂꯒ… ꯉꯥꯏꯈꯣ, ꯀꯩꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯊꯣꯏꯕꯤ, ꯉꯛꯅ ꯑꯩꯕꯨ ꯀꯩ ꯁꯣꯏꯈ꯭ꯔꯒꯦ? ꯁꯣꯏ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ꯫ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯕꯤꯔꯨꯔꯣ, ꯑꯗꯨꯒ… ꯅꯠꯇꯦ, ꯑꯗꯨꯁꯨ ꯑꯗꯨꯏ ꯃꯃꯥꯡꯗꯣ꯫ ꯑꯁ, ꯈꯪꯗ꯭ꯔꯤꯗ ꯑꯩꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯀꯥꯎꯁꯤꯟꯅꯕꯒ ꯌꯥꯔꯣꯏꯀꯣ? ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯧꯈꯤꯕꯗꯣ ꯀꯩꯅꯣ? ꯑꯁ, ꯂꯣꯏꯔꯦꯍꯦ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯩꯅ ꯀꯩ ꯁꯣꯏꯈ꯭ꯔꯒꯦꯅ꯫ ꯑꯗꯨꯅꯤ ꯁꯣꯏꯔꯤꯁꯦ, ꯑꯃꯨꯛꯀ ꯍꯥꯏꯔꯣ꯫ ꯊꯣꯏꯕꯤꯗꯨ ꯈꯤꯇꯪ ꯀꯦꯁꯟꯅꯔꯒ… ꯑꯁ, ꯇꯥꯃꯣ ꯍꯣꯏꯅꯅꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯑꯩꯒꯤ ꯃꯥꯃ ꯑꯃ ꯂꯩꯌꯦꯕꯀꯣ, ꯃꯣꯏꯗ ꯆꯪꯕꯤꯔꯝꯃꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯩꯈꯣꯏ ꯑꯕꯦꯝꯅꯁꯨꯅꯦ ꯇꯥꯃꯣ ꯀꯧꯋꯦ꯫ ꯑꯗꯨꯗ ꯅꯪꯅ ꯀꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯁꯨ ꯅꯪꯅ ꯀꯧꯕꯗꯨꯅ ꯆꯤꯡ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯁ, ꯌꯥꯔꯦꯕ, ꯃꯤꯅ ꯍꯥꯏꯗꯤ ꯑꯝꯇ ꯇꯥꯕꯤꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯕ ꯃꯍꯥꯛ ꯑꯗꯨꯗ ꯀꯦꯖꯕ, ꯑꯣꯏꯅꯖꯕ ꯑꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯉꯥꯟꯊꯣꯏꯅ… ꯍꯣꯏ, ꯃꯄꯨꯔꯣꯏꯕꯗ ꯅꯝꯍꯥꯏ ꯇꯧꯕꯗꯣ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ? ꯍꯣꯏ ꯕꯥ, ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ? ꯃꯥꯃꯒꯤꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯍꯥꯏꯕꯤꯔꯝꯃꯣ, ꯃꯣꯏꯗꯤ ꯑꯃꯠꯇꯁꯨ ꯇꯥꯔꯝꯈꯤꯔꯣꯏ꯫ ꯍꯣꯏ ꯍꯥꯏꯕ꯫ ꯊꯕꯛ ꯂꯣꯏꯔꯗꯤ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯝꯃꯣ, ꯐꯃꯨꯡ ꯁꯦꯝꯖꯔꯝꯂꯕꯅꯦ꯫ ꯅꯪꯗꯤ? ꯑꯩꯗꯤ ꯐꯤ ꯏꯁꯇ꯭ꯔꯤ ꯇꯛꯇꯧꯕ ꯈꯔ ꯋꯥꯠꯂꯤ, ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯇꯜꯂꯦ ꯀꯩꯁꯨ꯫ ꯑꯦ, ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ? ꯅꯪ ꯍꯥꯏꯗꯣꯏꯅꯤ꯫ ꯌꯥꯔꯦꯕ, ꯄꯣꯊꯥꯕꯤꯔꯝꯃꯣ, ꯑꯩꯁꯨ ꯐꯤ ꯑꯃꯅꯤꯇ ꯉꯥꯏꯍꯧꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯥꯒꯤ ꯏꯁꯇ꯭ꯔꯤ ꯇꯛꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ… ꯅꯨꯄꯤ, ꯅꯪꯒꯤꯗꯣ ꯍꯌꯦꯡ ꯇꯧꯔꯣ꯫ ꯑꯁꯤꯇ ꯉꯥꯏꯔꯦ, ꯂꯣꯏꯔꯗꯧꯅꯦ꯫ ꯇꯜꯂꯤ ꯀꯩꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯊꯣꯏꯕꯤꯅ ꯉꯥꯟꯊꯣꯏꯕꯨ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯐꯃꯨꯡꯂꯣꯝꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ… ꯑꯩꯁꯨ ꯇꯥꯖꯕꯗꯣ, ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯁ, ꯇꯜꯂꯤꯍꯦ꯫ ꯇꯨꯝꯖꯧꯔꯒꯦ꯫ ꯃꯥꯅꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯑꯩꯁꯨ ꯊꯕꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯅꯤ ꯍꯥꯏꯁꯦ, ꯏꯇꯣꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯦ, ꯃꯊꯧꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯧꯗꯨꯅ ꯂꯩ꯫